ngasi phongkiba tungan manipuri siphongsing amasung thokiba thogdo wathoksingi maruibi ipausing miyamna thamjagi ahanbada isel express tagi lokusaraga singi lamdagi BSF Louthokkadabani ITLF singi saruk singdagi Assam Riffles Border Security Force BSF Central Government Louthokkadabani hairiba Central Force ngasi deploy tawduna lairabadi santipurak pu oithoklaroi hairiba Central Force ngasi makhatana Kukizau tribal singi area da lairabadi tungna tholakpa apapatagi daita Central Government pugadabani makhoibu Kukizau area da operation sathaba amadi otnaibigi thawong sathaba yahal loidabani haini Indigenous Tribal Leaders Forum gi Media and Publicity Ginza wonjong na thadorakwa sirol amana phongdorakli sirol aduna makhatana phongdorkhibada Zaugam Bazar da leiba Lamen kip haukip kawi nupi amana ma ki Twitter account da koki lusingba singna sanbiduna lal lepiro aikhoi wari koki singna lal hobani thokliba thawdo sigi sada sama natraga maudraga mangadi drug khulai leiba popi thaba kudimak illegal immigrant singnani haina phongdokhiba wapam adubu Indigenous Tribal Leaders Forum ITLF amasum Committee on Tribal Unity kotuna akan mamona kanem tawe Tribal singbu mingsa sokan bayaba wapam phongdokpagidama makpu Beles volunteers singna serak pigadabani loinana mahakna thagat kiba post adu muthatkadabani haina se phongdorakli atoba pawmana hauktak amasum ningtha khong kha khunaugi mihata leikhidraba singi maphamda CPI na awaba phongdorakli leikhidraba singda CM na awaba phongbana yaroi lan changbiu hauktak amasum ningtha khong kha khunaugi mihata leikhidraba singi maphamda CPI Manipur State Council na awaba phongdokli haina party SG sirol aman hairi siol sinhai miyamna narco terrorist ni hairiba more Chusampur Kangpokpina singbada operate toriba sophisticated oiba langi khusuklai matik sana pairaba India lenga na sa thabagum thadokuna thamliba koki militant singna handakna khwaidigi hena atenba matam numit mapol ni khaktara tasengna misam oijaba hinglaga sujanomjariba khulai paijadaba mapa masa ani yauna miyoi nipan hatki bisi parties na akan mamona kandem tawbudana tana thamoi sokna awaba phungtukli tasengna mak haukta khulgi singna pomda singchanjaraga punsi sengjel tanjaba makhoi mari nungsi haitana hatokpiramki loinana ningthau khongkha khunauda mapa masa mama amadi atopa amaga loktang sangumba ama saraga lok amadigi sentharakpa ising tungsinjaraga makhada leiba khul amasu taung singda miyamgi tangai fadabi ising piduna hingnabagidama senthokra tanjaba sengna misam oijaba makhoibusu militant singna hatpiramki kombi kendragi CPI gi maikerigi mangjongna condolence ama phongdokrabasu ngasisu party asina muhana hauktakki mihata leikidraba samjaraba misam singidama awaba phongli hari sing sanbasing adudi wangu sabol akasoidagi thaudam ibomsa sei yangkhaiga mathoi maki hek masanupa thaudam anan sei kun oinam ramen sei kuntragani panamasum ahanthem dara sei yangkhaiga manga singmani makhoi bo halambasing ngasi phaw thigatpagi phangbagi wapam amata laite se minister na mafamdugi miyamda awaba phonglabana yaba ngamloi tawpham thokpa thaba du tawbiu lan changbiu misamde insin megi mawongda aisu lan changlagi haikibadu thabak to onthokpiu mihat pa amata su phaba ngamba oibiu haidi adu ningthakong kha khunogi mihata leikidraba misam singdi khulsimaktadigi oinam bamonjau sayangkai maki masanapa oinam manitomba sei kunthraga manga thiam somen sei nifuga mathoi ningthaujam nabadipna singmegi maphamda su awaba phongli misam hatpegi paw amani moregi mihat ki matangna party state na center da sirol ama thakre amasum comrade di rajana lokhatpya ba thabak lokhotnaba wapam hai kredi naharon thaudang boxi dige to pawna Manipur yolamlaga resign to bi yaroi folks Manipur na mai sak lingai se minister yauna MLA sing resign to matam sadi Manipur yolamlaga MLA sing resign to raglabadi mayu mai sak loidabagi maram leiti haina Federation of Civil Society Organization folks ki president Ts Manihana haidi Thabal district ki hairok talaiba Ningol club saphonglakpagi tarulak suba mapokumon thoramda athoiba mithung oikiba folks ki president makhatana phongdokladuna se minister yauna MLA singi mifam phamduna makhoi resign tawna ba phirep lorakpu yai haibisi maram sadi Manipur mai saklingai da resign tawbi yaroi Manipur hana kalamgadabani Manipur yolamlaga resign tawraklabadi mayu mai sakloidabagi maram leiti makoina resign tawba haibisi lamdam sida president rule laknabagi lambi
ꯐꯥꯠꯄ ꯑꯣꯏꯅ ꯊꯣꯛꯀꯅꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯄꯦꯟꯗ꯭ꯔꯕ ꯅꯍꯥ ꯀꯌꯥꯅ ꯏꯃꯥ ꯂꯩꯕꯥꯛ ꯀꯟꯅꯕ ꯁꯤꯕ ꯆꯪꯕ ꯈꯪꯗꯅ ꯆꯦꯜꯂꯤꯕ ꯑꯁꯤ ꯄꯤꯌꯥꯔ ꯂꯥꯛꯅꯕ ARꯁꯤꯡꯅ ꯐꯥꯔꯒ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕ ꯃꯇꯥꯡꯁꯨ ꯂꯥꯛꯄ ꯌꯥꯏ ꯃꯅꯤꯄꯨꯔꯒꯤ ꯁꯨꯞꯂꯤ India government paidi haiduna Manipur na makha tana Manipur laingakna India government karisu haiba ngamjate Manipur government si mamingtagi oina lairi central government na shirakpa pakhon pangthoknaba lairiba Manipur laingakni phibam masida kuki singna taliba separate administration pithokibada aikoina karisu tawba ngamloi masi thoktanaba Manipur gi miyam koksungsinaba punsinaba ama mathoktai aikoi punsinaraga kuki thengnagadabani haujiksi yamna lupa tangka amada lairabani magi aningba apambada pangthokpagi mahutta amat oina punsilaga kuki sing thengnara saiki isterasigi security advisor oina lakpa IPS officer amana hena singlagadi se minister amana karam haina lebak ngakpangamani Manipura constitution gi article 355 law na satnarabani maramasina housing state lenga asina power karimata leitre haina phongtokhi Amaramda Ningol Club Hairokna Kunai de Lauriba Taudang Kayabusu Magna Takapa Fundoki. Hausiki Oiriba Piba Mashit Yamna Samna Pangtokiba Tora Madurisa Yakiba Ningol Club Hairoki President Sophia Kundong Bamna Ningol Club na Hoki Pisay Manga Sida Kunai Yafanaba Pangtokiba Tabak Toram Kya Nahona Ningsinki. Ngasigi Taramduda Foxki Vice President BM Yaimasinga General Secretary Angom Punil Maite Manipur Women Federation ki President K. Sinilaima Hairok Development Club ki President Hizam Dinesh Maite su Guest of Honor oina sarugyaki Atopa Pawamadana Hotel Manager na atopa nupi ga lainaba mari losinanaba masamaki nupi halamle Gawada leiba Lakri Hotel amagi manager amana atopa nupi ga lainaba aronba mari maka laiminari ba nupina khanglaktuna khana sainaba tholakpadagi masamaki nupi hatkibagi maralda police na forkre Sai kun gemapan suraba Gaurab Kartiar na masamaki nupi hatoklaba matung maaki nupi edu samudrada irakna duna siri haiduna mihat adu losinana ba honaramki Gaurab Kartiar haidiba police na faraba miyesi kha thangba Gawagi Kolbada Marriott International salaiba Lakhari Hotel amada manager oina thabak tawbani Kataria masamakti lakhanau tagini sahi amagi mamang na magna Deksagang bar kauba nupi ama luhongduna laiminaki adubu makhoi anigi yum panbagi mariedu kaya phabu hoiti marasida Katiyar na atopa nupi amaga aronba mari lainabadu maki nupina khanglaktuna imung manungda toina khana sainaba thokpadu thoktanaba masamaki nupibu hatlagi haibagi thorang ama toraki Taurang asigi makada Gaurabna mahaki nupibu Gawagi samudra khongbalda koina satminaki samudra khongbana mi khara sikpagi kudong saba lawraga masamaki loina bidu ising manungda namsinduna irakna halaga hakki thawdo si hawkiba irai numit Gawagi Sabodi Rama Bista nungthilpung ahunga minini fuga mangaram satpa matamda thokibani haidi Police ki matungina Gaurabna mahaki nupibu ising manungda namsinduna irakna halaga hatpagi thawdo do tourist kharan oki Madudagi tourist ngaduna police ta paupiraki police ta tourist ngaduna pibada Gaurab amasam diksa ani samudra khongbanda satminaramlaba matum Gaurab khaktanki madu nupi adudi udi haina pautamnaki police na Gaurapu masin hangba matamna thawdo do accident ni haina pautamki adubu tourist amana namhoba video masamakta yenghalaba matung magna oidaba ngangle habadu yazaki laikhidraba nupi edu gi masada sokpagi dakpham kya lairambana maku mapu roibana ising manungda namsinba aduda masa nanthoknanaba honarami haibigi khudamsu police na phangmangki police na nupa se fagalaba matung makhata na misi sigi matana thigatpagi thabak sathari atopa pawmana laisabi singna rally satkre bot yauroi lakthokre na khoina yadragadi nga simak pham thadoke minister basanta manipur nongmagi maitai sijilakpa amasum tangdu laitadaba phibam henjilakpadigi khoirang khoisawnaraba nambol gi laisabi singna khongsat ama satlaba tungda nambol assembly constituency gi MLA Thanauzum Basanta Kumar gi ulawda leiba yumda thamjinkhre bot yauroi lakthokre Nambol gi apun balai shabi singna sinduna ACAC gi MLA su oriba education minister gi yumda thomjilaba matungna memorandum pishinki memorandum adu pishin baduda minister Basanta na makpu nakhoi mayamna yadragadi ngasimak pham thadoki haina phongdokre ngasi nungthil pung ani ga makhairom tarakpa du waida satkiba rally edu sarugya khiba laisabi singa duna minister gi yumda thomjinbada minister masaliramde minister halakpa ngaibu oina ulaugi Sai ground punduna lairaba matung numidang waramgi pung mangaram tarakpada minister unaki amasum point ahum yawba memorandum adu khusinaki hari
मेमोरियम मदुदा यावरिबा पॉइंट अहु मदुरी मणिपुर की सेंट्रल फोर्स लक्थो सिक्योरिटी एडवाइजर कुलदीप सिंह लक्थो अमदी स्टेट सिक्योरिटी फोर्सेस ता पावर पियु हाब डिमांड सिंह नंबोल की लेसाबी सिंह अदुना मेमोरियम पिसन बादुर एजुकेशन मिनिस्टर बसंतन मखाताना हाकिबदा मियामना तालिब डिमांड सिंह कुपना खनबगा लोइना थबक ओइना ओंथोकपा याबा सिंह ओंथोकना होनागनी लाइंगा की मैकेदिगिसु मथौ तौद्रबा खुदम ओइना मोरेदा कुकी टेररिस्ट ने अटैक तौरकपदा खुद हंद्रिबा सेंट्रल की सिक्योरिटी फोर्स सिंह लक्थोकनबा सेंटर तक्सलगनी लोइना सिक्योरिटी एडवाइजर की मतांगददी खरा कुपना खंथानिंगी मरमनि सिक्योरिटी एडवाइजर असी सेंटर तौरकपा थबामनी अदुमापु तौफम थोकपा थबक सोइदना तौगनी लोइना मणिपुर की इरांग से अथुबद लोइसिनना स्टेट की एमएलए मिनिस्टर सिंहना सेंटर अकनबा मौना तक्सली करिगुम्बा मसिदा सेंटर थबक तो ओंथोरक्तरबदी एमएलए मिनिस्टर सिंह रिजाइन तौदुना मियामगा लोइना खोंजंग संगसिनगनी हने फोंदोखी अमरमना मिनिस्टर मेमोरियम पिछलबा मतुंग नंबोल की अपुनबा लेसाबी सिंह अदुगी मैकेदिगी फोंदोरखिबदा एजुकेशन मिनिस्टर थाजबा पिरकलिबा से अथुबदा थबक तो ओंथोकपियो करिगुम्बा महांगना थबक तो ओंथोकपिरक्तरबदी मैके सोंगी लेसाबी सिंहना मिखल बॉयकॉट तौबगा लोइना मिखलदा सरुक यारो हेना फोंदोखी पाव से लुसिलक्पोइना ngasi sana lebak mapau memna sinjage laujabtani double engine manipuradi single tare misang leiramdre ngasidagi sai yangkhai gani thoi gi mamang kumja english ngamaga samapan go humdra gani thoi gi janawari kun gama thoi manipurna mapung phab state ama oikhibagi numit adu ningsinglai numit adu saraswati puja gi numit oikhibani मिपुम खुदिमक लाइनिंग लाइसोनगी फुरुकी खेनब लेतना हरावब नुंगाइबा फोंदोकनखिबनि ममांग सही इंग्लिश सिंगनिगा कुनगो हमदोय फावबदि नमिन असिदा हराव नुंगाइबदा पुन सरुक यामिनखिबनि अदु तौरे अदा तौरे ममांग लेरंब लेंगाक अमतना मणिपुरगी करिसु तौरमद्रे कायदना हाइनखिबा ताखिबनि ngasi BJP na lusing double injilenga sina manipur yawn awang nang poklam dambo anauba mangal mahaw ama piri haidana thauna fona launa batare अदुबंगसिदी कदाई स्टेटहुड फंगबगी नुंगाइबदु काउनखरे वाना फंखिबि स्टेटबुदु ngaksenना बहोनाबदा मिसमिया मरु ओइना सिंखोंग सिंग्यादा लैबा अमदि चुसामपुर टेक्नोपॉल खांगपोकपि डिस्ट्रिक्ट की मनुंगसन मफमदा नखै सिंगना खुंदा लैतादुन लैजब यहलौमि सिंगदि दोन मोन हाइरे खाराई खंगनद्रे सेंटर अमसुम स्टेट लैंगाक के अंगम अथौ फमनाइबि सिंगसु लाउजबत मंगाइरे डबल इंजिन लैंगाक मणिपुर सिंगल तारे हन्ना येंगथोकलुबदा मिसंग लेरमद्रे मलहनब ओइरमली हाइना सिबोन हाइनब लाउनब तारे होटल वा लंबी वा ओइरबसु ताउथोरकलिब थवोंग कायदा सिना लानगदब मलक्त्रे लिन मखुन चंगलमदाइद सुम्मी हाइदु ताराजानी हाइनरकलिदना था निपान हेलब मपन फरकदौरब नुमित चनिगा हुमफुगा मरी सुरबा मैतै कुकीजौ मिलिटेंट सिंगी लान असिगी वोरुसन पुरकनब होटनरमगनी होटनरी येंगसिली हाइनदि पंगाइदा हाइ पंगलाउद लाउई अमुक तोइब महाने नुमित चनिगा हुमफुगा मरी सुरबा फावबुसिदा हनब लेति अमरोमदना आफब मखलगी खुलाई नोंमै पाइब कुकीजौ मिलिटेंट सिंग अतमदना मैतै कम्युनिटी द लंदाबदि लेप्त्रि मिसम क्या हाली युमै थारी ngasi फावबदा फुरुकी नत्रगा खुलंगाकपसिंगी मैकैदगिदि अतोपा फुरुप नत्रगना कम्युनिटी अमतदा अतमदना लंदाबगी वादि तादि लांदारकपा अमदि मदु ngakthoknaba honaba maduda khut thoknabadi yawb mali कांगलुकी इरांग लानसी ममांग सही इंग्लिश सिंगनिगा कुनगा हुमदोगी मे अहुंगी नुमिदांग वाइदगी हौरखिबनि हाइबसिदि पुनमकना खंगनरे यामना ngalingei हाइगदरा मे मापनदा लेंगाक पारिबा बीजेपी की मेंबर साइकोर असेंबली कंस्टिट्युएंसी की एमएलए पाउनेलन हाउकिबना हाइखिबदा से मिनिस्टर एन बेरेन एंटी कोखिनी मांगोना थाजब लेतेसिनी मे तरागा मंगा सुचामपुर कांगपोपी अमसुम टेक्नोपॉल डिस्ट्रिक्ट की जो एमएलए मापन अमना हॉस्पिटल लेखिबा ना न्यू दिल्ली दा यूनियन होम मिनिस्टर अमित शाह का उनदुना मेमोरियम अमा पिसनखि मदुदा सिंगदा मैतै लेहौद्रे तमदा ट्राइबल लेत्रे अमुहना मैतै मसुम कुकी सिन मिजो जौमी मारगा तैसिनब याररोय अदुना तोंगानब एडमिनिस्ट्रेशन थंबियु हाइबा यावखि हाइना मीडिया दा फोन खिबदगी खंगनरब ngakthani matam maduru civil society organization CSO amadi mahiru luptaruna wafam kya phongdoknarakhi miyoi kya siraba yumai थानरब नोमै कापनरब लंजेनरब तंगदु लेताद्रब मतमदा अमुकोन सुगी कदर सिंह करी एजेंडा थबक सिजनरिबगे हाइना हंगलखि कोकोमीना सुगी केदर सिंह लोंगाक लिबरा हाइबदु मियामना खंगलो कोकी सु ग्रुप लैरिब केदर सिंहना खुद थरकलिबसि टेररिस्ट की थवंगनि मिनिस्टर एमएलए सिंह की फिरेप मियामना खंगलो हाइना लाखि
Mahairoi lup taruk su kuki lalawusing militantsing lakshindriba phawu tangdu laitaba hanjanma ngamroi haki United Naga Council UNC gi team amasum governor Anuisha Uike ga unaduna wari sanakhibani CSO Mahairoi lup singi kholau adu miyam gi kholau ni media da phone khibani adubu double engine lenga na tabra ta dabra haidi khangdi ningthau mana phaklang da thitli hainaraba su haujikti ningthau leitrabani na khangdre adubu aikhoi gi Chief Minister N. Berenadi, Manipur Thugairu Hena Home Minister Amit Sana Thazaba Pirakle, Kangluki Irang the Sunataba Atopa Kulai Pibising Yokshin Vigi Pau Lay Haki, Ado Madulanas Numitaragani Toirum Sangsilaba, Mata Me Taraga Mangada Uramani, Makata the BJP MLA Marie T.S. Radesham Hirok AC, Karam Siam Langtabal AC, Paunam Brozen, Wangzing Tiantai AC Amasum, Case Raguman Uripok AC na Sul Toknaba, Union Home Minister Amit Sada Wakat Kibus Leki. Panmayabadi mamang sa English nga niga kun humdagi Mars tara yauksang kumay manungda oira mali state ki cabinet mi phamna KNA amadi ZRA kuki underground group singi apun baga khuyak pina ki suspension of operation su handona ba warep law kibani warep adugi mayogda Susampur Kangpokpi amasum Tengnopaul district kuki CSO singna sinduna rally sakhi mafam kyada police ka mungna ki thawong adu kuki NP na condemn takhi Koki lahulup singi umbrella organization oiriba koki national organization KNA nasu shugi maru oiba magungi ona taina banaiki koki CSO singna Sidul Hills area da koki singna lairiba si encroacher lam khopsin manati aikhoi gi lam aikhoi gi right ni leba sigi constitution gi article 371 clause si ikai khumna ga dabani haina sulauki cabinet na loki buware badunga sidi sahi ama mapung pharakadore adubo handak ta haibadi chaliba tha sigi tareta college phagaran si mission moirang college ta hawdokhiba aduna chief minister N Birena lainga ki di su handokre makha ta badi center gi khuta laire haikimale adunadi su handokna ba state cabinet na loki buware badunga si phaw thabak ta sabsana onthok ngamdri haibani maitai kuki gi lana siga mari laina union home minister Amit Shah na imphala laklam laga satlamdai mamang sahi gi jun amada Louthokkadaba Suda Lariba group singna ground rule Thugairabadi action logani habisini Masigi mamang me kunga tarukta Union Home Minister gi advisors oiba India lenga ki sugi in charge ni haiba AK Misrana su taunariba kuki group ki lusingba singa Guwahati gi hotel ama tangkak ani thokna unaraga wari sanakre haiba gi report amasulaki adunani state cabinet na lauki bugware badu center na mowa laudre BJP gi double engine lenga Manipur di single engine tare hainarakli Thokliba sangtainaba ngamdriba ngamnaba honabada supukning sangdriba maitai kukigi lalagasda yumthangnariba Mizoram gi matamadugi minister MNF Mizo National Front ki lusingba Zoram Thangana Zau tribe na khundaba mafam sing punsin ba haibisi MNF ki lengdraba pandam ni haikibani MNF asi hana khulai paib laholup ama oiramani laldenga gi lising makhada Zoram Natraga, Greater Mizoram Siam na demand Kulai Paidun Lan Horamani, Rajiv Gandhi na Prime Minister Oiba Matamda, Mizoram Accord Kuyak Pinaduna, Mapan Tulakwadigi, Laholup Oirambadu, political organization Oina India gi democracy da Tazabat Hamduna election Ting Rakibini. Laldenga Laikidraba Matunda, Zoram Tangana Lusingbo Rakibini, Adubo, Zo unification gi Wapam Adudi, Mizoram gi Miam Niyakidre, reject of Taukre Haina Lawi. Handaki pangthokiba election na lengak pairamba MNF tukre se minister masamaksu election da maiti kredana aikhoi gi se minister N Berendi thogliba irang natraga lana sidi kanglo masil gi maraktana thi state ki security amasum intelligence ta ahoba leibidagi thokibani masigi texak lengak ta taina bi waiki amuksu lengak ta thajaba thambiyu Manipur aikhoina kangani BJP na kangani aki Union Home Minister Amit Shah na su kanglo ki irang thoganbada senaba sing lemna tharoi ki sidabu thajaba yaribrane lengak ta Taina biyu haire amuksu thaza biyu haire amukasu Manipur makhoina BJP na kangani haire Union Home Minister na amuk lem na tharo haire haining ba panghai da haiba ngangning ba pangang na ngang musin haujikti kamdaure haukiba numit nifuka mangani rom sida maitai misam kun ngatro kuki klai pai bisuna hakre State Force ki maitai yauna personal taragomde aso apanangkre se minister na haikibigi matungina irang sida sikiba aso apanangkiba yungkai lanthum mangtagan kiba imung kyagi nupi angang yauna miyoi lising humpugi matata lanjenariba sigi texak en berena lusing belenga sina pubu tare pude haibati nate texak puraga maitai kunai kuntak lansi handauribra haidu di khangdre mamang
Mamangi Numaisung Numita Congress Party Lusinga Singi Manunda Ama Oriba Rahul Gandhina Lamzingo Bar Zoronaya Yatra, Istedesiki Tabal District Manung Sanba, Kongzom the Haudoki Bamatamda, All India Congress Committee AICC President Amasum Raja Sabad Opposition Lusingba, Malik Arjun Kharge and Hakibadi, Prime Minister Narendra Modi Manipur Awab the Sarugabiki Muhutta, Samudra Ram Sondra Lady, Prime Minister BSF Amasum RSS की ओइनदी मणिपुर इंडिया की सरुक अमोइद्रे लमदम असुगी मियाम की अवाबद मखोइदी याउदी सिनी मीडिया दा फोंगनरपगी खंगमनी ngasi ngarang da amuk manipur civil war ngasi ngarang da amuk manipur civil war thoklogumani haire oiriba amadi oirakliba phibam thabak thawong kaya sina congress ki wafamasi sumde karamna haigani khangde da taunari state asigi lenga sibu makhomukut punsilaga thambi bagumna miyam urakliba sisu thani pan hele wajaw ngangba dab tawba natana khut yawba ngamdra male unified command ki chairmanship minister bu henana ba wakatpa sakhibasu utong ahobri sing haibaga manara male adubu manipur thugaina ba sinma ko ki militant sing maru phongna muthat kani hainadi wasakhibani Kulai paijadaba misam halakpada khang mangamlaktre lanpamna saruk yarakpa yai misam shiraga yengduna laigadaba BJP ki minister nate haujikti tomina laisillaroi mapan gi sapu sing mianga punna thengna minasi haina amuka swaikre kaya da pukning nungsi khraba wafamno lainga ki lusingba mana hairakli amuksu lenga na teksa puguni haikraga amuk thengna minasi haina miyam gi mateng niri masida karamna no haigani masina oibatai linna makun sanglamdai de summi Louthokkadaba double engine lengakni haribasi Manipur adi single engine tare sexulaba kanda hanna yengthokpada misang leramdre hainaraklibasi Saudi samnaroisiko angam tanaba haidoni ado hauskuina di miyam pau simatang solution jarage masum miyam puna no update ngaminasi